Hi, good morning mga punsiba. Ngasi yung taram ng chari. Ando, ayje. Ayje, cha thak tui tawri ba ko. Akhoi cha lo la pusan bire do. Ai dukan sang udo ne akhoi mama na si thawa ma sau do ba. Adu do na. Ma. Ai dukan da thuan matro. Ana cha jem ta thak to khige. Adu ga thok na ba tawri. Ana ayu cha thak pa lo re. Adu dukan da thok na ba tawri ai. Sốt cái chả khé vậy à dukan thế sẽ làm mà hả ado imu bu salak trawa ba sodo ha nó ngon vậy so bu a mapan da yal tham ni ne dukan gi sodo bu a dukan ji yang to tham ma di phajani ana ai do thot no na tawi ge aduga thengna je tudi dukan da mu ako ma ju kan to ga cha khoi do re video ne video photo natte video tawri ne so se le me ko ma si ya le me ba ko ana ai som ta hang to khi ge dukan gi ke ba ma ke ba cái nó vậy mà hay đây này mà mua sinh nhật dân hay đây này là ra ban là nộp tiền thằng cái tấm nhạc khăn nữa ai dukan là thôi lẽ asi dukan mà mang gì nó gì xem ta hàng tổ khi mất tiệm người ta làm hàng tại vì đó anh đó ai gì dukan đó yêu lệ boko đó nào si achapot cái kem ta sim ta lok thok khi ge boko sida loi kup sala loi thame ba achapot cái je ana sim ta cái lok thok to dum tawi ge aduga horen bu dukan da dum le ne boko aina aduga chak cham dai do ada khama na ai wanda chak baw lak to bai tare aduna yemna je horen kan do bu ti adum pham gi ge dukan da to mate dum hai ra ge ando ai je si dukan thon lok pagi ne ko duk chu tha ju ne boko duk tom da tha dok no bom da to gi duk aduga masi je kai no hande dukan gi pot chu lo bo ju sa tu ne boko masi je hoi dukan gi pot che yamna yak salak tre ba thau ju aduga thau ising re lo ju je dum kha dum yame azuna duk om ta tha dok na ba na to gi ge aduga ma le gam ai hai la ge aduh aja dukan budi pham mi boko ako boki ising ang hai view na sidong thola em ngon dong pakhon nang season bire dukan pham mi ngai sida ai je mai mu that lam tre ni kong gam me ren thok ko mu that age ana ko boki ising dam ta hai view gi asida aina thangkat lam ne ba si kanu sida si sau gro ba cha ha mút lệ à coi hình thế nào mút pa di sige kano budi kat tau de ba yam sa ba as oi de da lumbu di saya ni da sina dum sim ta haido ki dun ado ai je ako boki ising asa ba mai muthat ke la chang pa ne ba da ko ji chang yi mai dong cha e na si ma lai ai so ai te ta ta han tu me ko ino ne ayo si tester parang betubu tester mang re ni ado dukan gi pot chu lai ge la e bako asimta asi jong piu do ne bakim ta nang idam piu ge la ai ko mo kulai ma
ꯑꯩꯅ ꯍꯧꯖꯤꯛꯇ ꯄꯥꯏꯔꯝꯕꯗꯨꯕꯨ ꯀꯥꯏꯗ ꯍꯣꯠꯅꯔ ꯂꯩꯇꯦ. ꯍꯧꯖꯤꯛꯇ ꯑꯩꯅ ꯃꯩ ꯁꯦꯝꯕꯒꯤ ꯄꯥꯏꯔꯝꯕꯅꯤꯅꯦꯍꯦ. ꯃꯥꯡꯈ꯭ꯔꯦꯅꯦ. ꯏꯃꯥ ꯄꯣꯠ ꯑꯃ ꯃꯥꯡꯈ꯭ꯔꯦ. ꯑꯗꯨꯝꯇ ꯊꯤꯒꯦ. ꯑꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯐꯪꯗꯤ ꯐꯪꯉꯦ. ꯀꯩꯅꯣꯗꯣ ꯑꯩꯅ ꯃꯥꯡꯉꯦꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯎꯄꯨ ꯃꯊꯛꯇ ꯂꯩꯔꯝꯃꯦ. ꯑꯗꯨꯅ ꯑꯗꯨꯁꯨ ꯐꯪꯉꯕꯅꯤꯅ ꯑꯩꯁꯨ ꯗꯨꯀꯥꯟꯗ ꯊꯣꯛꯑꯒꯦ. ꯑꯗꯣ ꯑꯩꯒꯤ ꯁꯝ ꯃꯃꯥꯡꯒꯤꯁꯦ ꯁꯤꯁꯦ ꯁꯥꯡꯃꯟꯈ꯭ꯔꯦ. ꯁꯤꯒꯤꯁꯤꯅ ꯑꯣꯏꯅ ꯁꯤꯒꯤ ꯁꯝꯐꯥꯕꯤ ꯃꯆꯥꯁꯦ ꯁꯤꯒꯤꯁꯦ ꯁꯤꯅ ꯑꯣꯏꯅ ꯄꯨꯡꯈꯠꯈ꯭ꯔꯒꯦ. ꯀꯔꯤꯒꯤꯅꯣꯗ ꯁꯨꯝ ꯍꯨꯊꯔꯛꯑꯒ ꯁꯨꯝ ꯂꯩꯔꯦꯕꯀꯣ. ꯑꯗꯨꯅ ꯁꯤꯅ ꯑꯣꯏꯅ ꯄꯨꯡꯈꯠꯈꯤ ꯇꯥꯔꯦ. ꯑꯩꯁꯦ ꯍꯌꯦꯡꯕꯨꯗꯤ ꯁꯝꯕꯨꯗꯤ ꯀꯛꯀꯗꯕꯅꯦ. ꯑꯗꯣ ꯁꯤꯅ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯄꯨꯡꯈꯠꯈ꯭ꯔꯦ. ꯃꯃꯥꯡꯒꯤꯁꯦ ꯍꯌꯦꯡ ꯁꯝ ꯀꯛꯄꯒꯤ ꯍꯥꯏꯈ꯭ꯔꯦ. ꯈꯧꯕꯣꯛꯀꯤꯁꯦ ꯅꯪ ꯏꯔꯨꯖꯔꯕꯣ? ꯅꯪ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯂꯣꯏꯗꯅ ꯉꯁꯥꯏ ꯏꯔꯨꯖ ꯗꯨꯛ ꯃꯦꯀꯣꯛ ꯇꯥꯗꯅ. ꯃꯩ ꯌꯥꯔꯝꯗ꯭ꯔꯤꯕ. ꯐꯔꯦ. ꯃꯩ ꯌꯥꯔꯝꯗ꯭ꯔꯦ. ꯑꯗꯨ ꯁꯦꯝꯕꯨꯗꯤ ꯁꯦꯝꯃꯦ. ꯆꯥꯛꯑꯦꯕ ꯃꯩꯗꯣ. ꯑꯩꯅ ꯁꯦꯝꯕꯨꯗꯤ ꯁꯦꯝꯈ꯭ꯔꯦꯕ. ꯊꯣꯛꯑꯦ. ꯑꯩ ꯗꯨꯀꯥꯟꯗ ꯊꯣꯛꯑꯦ. ꯑꯗꯨꯅ ꯑꯩꯁꯦ ꯗꯨꯀꯥꯟꯗ ꯌꯧꯔꯛꯑꯦꯕꯀꯣ. ꯑꯗꯨꯅ ꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯂꯩꯈꯤꯒꯦ. ꯉꯁꯥꯏꯗꯩ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯐꯝꯖꯔ ꯂꯩꯖꯒꯗꯕꯗꯣ ꯑꯩꯈꯣꯏꯕꯣꯛꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯏꯃꯨꯡꯗ ꯀꯩꯅꯣ ꯇꯧꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ. ꯑꯃꯨꯛ ꯇꯧꯁꯜꯂꯛꯄ. ꯑꯗꯨꯗꯨꯒꯤ ꯃꯥꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯊꯥꯡꯒꯠꯄꯤꯔꯝꯃꯦꯕꯀோ. ꯑꯩꯅ ꯊꯥꯡꯒꯠꯄꯤꯔꯝꯕꯗꯣ ꯑꯗꯨꯗꯣ ꯑꯝꯇ ꯊꯥꯡꯗꯕꯤꯌꯨ ꯂꯥꯛꯑꯣꯅ ꯇꯤ ꯄꯣꯠꯇꯨꯗꯒꯤ ꯑꯝꯇ ꯃꯥ ꯊꯥꯡꯗꯕ ꯉꯝꯗꯕꯅꯤꯅ ꯑꯗꯨꯗꯤ ꯀꯧꯁꯜꯂꯛꯄꯅꯦꯕ. ꯑꯗꯨ ꯀꯧꯁꯟꯕꯗꯨꯗ ꯃꯩ ꯑꯃꯨꯛ ꯁꯦꯝꯃ ꯑꯃꯨꯛ ꯂꯩꯔꯨꯔꯦ. ꯃꯩ ꯆꯥꯛꯑ ꯂꯩꯔꯝꯗꯅ. ꯑꯗꯨꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯆꯪꯈ꯭ꯔꯦ. ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ. ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯥꯏꯔꯛꯑꯒꯦ. ꯑꯩꯈꯣꯏ ꯃꯥ ꯀꯧꯁꯜꯂꯛꯑꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ. ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯗꯤ. ꯑꯩꯁꯦ ꯁꯨꯝ ꯗꯨꯀꯥꯟꯗꯣ ꯁꯪꯗꯅꯦ ꯑꯉꯥꯡꯒ ꯁꯨꯝ ꯕꯦꯠꯃꯤꯟꯇꯟ ꯁꯨꯝ ꯁꯥꯟꯅꯔꯨꯕꯅꯦꯕꯀꯣ. ꯍꯨꯃꯥꯡ ꯂꯣꯏ ꯆꯦꯟꯊꯔꯛꯑꯦ. ꯍꯨꯃꯥꯡ ꯈꯔ ꯇꯥꯍꯟꯒꯦꯅ. ꯏꯃꯥꯗꯣ ꯄꯣꯠ ꯂꯧꯔꯁꯤ ꯂꯥꯛꯑꯣ. ꯑꯩ ꯊꯣꯛꯑꯝꯃꯒꯦ. ꯏꯃꯥ ꯂꯥꯛꯑꯣ. ꯁꯤ ꯊꯣꯡꯗꯣꯏꯔꯣ? ꯀꯣꯂꯝꯅꯤꯁꯦ? ꯍꯥ? ꯁꯤ ꯁꯥꯛ ꯇꯧꯔꯅꯤ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯃꯥꯅ. ꯑꯗꯨꯅ ꯑꯩ ꯄꯣꯠ ꯂꯧꯕ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ. ꯑꯗꯣ ꯗꯨꯀꯥꯟꯗꯤ ꯑꯩꯈꯣꯏ ꯕꯣꯛꯅ ꯁꯨꯃꯥꯏꯅ ꯁꯪꯉꯣꯔꯅꯦꯕ. ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯅ ꯄꯣꯠ ꯀꯃꯥꯏꯅ ꯇꯝꯁꯦ ꯍꯧꯔꯅꯤ. ꯀꯥꯏꯗꯨ ꯃꯣꯛꯇꯦꯛꯅꯣ ꯁꯤꯗꯤ? ꯌꯣꯟꯗꯣꯏꯔꯣ? ꯌꯣꯜꯂꯤꯕ. ꯀꯌꯥ ꯁꯤꯕꯣ? ꯈꯪꯗꯦ ꯃꯃꯥ ꯊꯥꯔꯝꯒꯅꯤ. ꯑꯗꯨ ꯄꯣꯠ ꯂꯧꯅꯕ ꯑꯝꯇ ꯏꯒꯤꯒꯦ. ꯁꯤ ꯆꯦꯗ. ꯆꯠꯇꯣꯏꯔꯣ? ꯑꯧ. ꯅꯪ ꯉꯥꯛꯇꯪ ꯂꯩꯍꯧꯔꯣ ꯑꯗꯨꯃꯥꯏꯅ. ꯑꯗꯨꯃꯥꯏꯅ ꯉꯥꯛꯇꯪ ꯂꯩꯍꯧꯔꯣꯕ ꯅꯪ. ꯍꯣꯏꯅꯦ. ꯁꯤ ꯀꯩꯅꯣ ꯇꯧꯍꯧꯈꯤꯒꯦꯕ. ꯄꯣꯠ ꯑꯝꯇ ꯂꯧꯈꯤꯒꯦꯕ. ꯑꯩꯁꯨ ꯀ꯭ꯋꯥ ꯇꯞꯄꯗꯗꯤ ꯍꯩ. ꯍꯜꯂꯛꯑꯦ ꯄꯣꯠ ꯂꯧꯕ. ꯁꯤꯈꯩꯁꯦ ꯂꯧꯔꯛꯑꯦ ꯇꯨ. ꯁꯤꯈꯩꯁꯦ ꯑꯣꯏꯅ ꯄꯩꯁꯥꯁꯨ ꯌꯥꯝ ꯀꯣꯟꯅꯗ꯭ꯔꯦꯕ. ꯃꯗꯨ ꯅꯪ ꯏꯔꯨꯖꯗ꯭ꯔꯤꯕ? ꯆꯥꯛ ꯊꯣꯡꯈꯤꯗꯣꯏꯅꯤ. ꯀꯩꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯉꯁꯤꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ? ꯑꯗꯣ ꯑꯩꯁꯦ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯑꯝꯇ ꯂꯣꯟꯁꯟꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ. ꯑꯩꯈꯣꯏ ꯃꯥ ꯑꯩꯁꯦ ꯆꯥꯛ ꯆꯥꯔ ꯂꯥꯛꯑꯒ ꯀꯧꯔꯛꯑꯦꯕꯀꯣ. ꯑꯩꯈꯣꯏꯕꯣꯛꯀꯤ ꯆꯪꯈ꯭ꯔꯦ. ꯑꯩꯈꯣꯏꯕꯣꯛꯀ ꯉꯁꯥꯏ ꯑꯩꯒ ꯂꯩꯃꯤꯟꯅꯕꯅꯦꯕ ꯗꯨꯀꯥꯟꯗꯣ ꯁꯤꯗ ꯑꯗꯨꯝ. ꯑꯗꯨꯅ ꯑꯩ ꯆꯥꯛ ꯆꯥꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ. ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯣꯏꯅꯦ. ꯌꯦꯡꯃꯤꯟꯅꯔꯁꯦ. ꯑꯩ ꯊꯣꯡ ꯑꯝꯇ ꯂꯣꯟꯁꯤꯜꯂꯝꯈꯤꯒꯦ ꯍꯥꯟꯅ ꯑꯝꯇ. ꯑꯩꯈꯣꯏꯕꯣꯛꯁꯨ ꯆꯥꯛ ꯆꯥꯕ ꯍꯧꯔ ꯂꯩꯔꯦ. ꯑꯕꯣ ꯀꯩꯖꯥꯡꯅꯣ? ꯍꯋꯥꯏ ꯊꯣꯡꯕ꯭ꯔꯣ? ꯍꯥꯎꯕ꯭ꯔꯣ? ꯆꯥꯔꯣ. ꯀꯩꯕ ꯃꯥ? ꯃꯪꯒꯜꯗꯔꯣ? ꯀꯔꯤꯅꯣ? ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯥꯛ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯄꯤꯁꯜꯂꯛꯏꯕ. ꯍꯋꯥꯏ ꯊꯣꯡꯕ. ꯑꯩꯒꯤ ꯆꯥꯛꯁꯤ ꯂꯩꯔꯦ. ꯑꯩꯒꯤ ꯆꯥꯛ ꯑꯩꯁꯨ ꯆꯥꯅꯕ ꯇꯧꯏ. ꯑꯩꯈꯣꯏ ꯕꯥꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ. ꯍꯥꯎꯔꯕꯣ ꯕꯥ? ꯂꯣꯏꯔꯕꯣ? ꯍꯥ? ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ. ꯑꯗꯨꯒ ꯆꯥꯛ ꯆꯥ ꯇꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯗꯤꯀꯣ. ꯌꯦꯡꯃꯤꯟꯅꯔꯁꯦ. ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ. ꯑꯗꯨꯝ ꯍꯥꯎꯔꯦ ꯍꯤꯟꯖꯥꯡꯗꯣꯀꯣ. ꯍꯋꯥꯏ ꯊꯣꯡꯕ ꯑꯩꯅꯒ ꯈꯔ ꯐꯦꯚꯣꯔꯥꯏꯠꯀ ꯑꯣꯏꯖꯕꯒ ꯍꯋꯥꯏ ꯊꯣꯡꯕꯁꯦꯀꯣ. ꯑꯗꯨꯗꯨꯅ ꯍꯋꯥꯏ ꯊꯣꯡꯕꯨ ꯊꯣꯡꯉꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯗꯨꯅꯤ ꯑꯗꯨꯝ. ꯍꯥꯎꯅ ꯆꯥꯒꯦ ꯍꯥꯏꯇꯥꯔꯗꯤ ꯍꯋꯥꯏ ꯆꯥꯎ ꯍꯥꯏꯕꯗꯨꯅꯦꯕ. ꯑꯗꯨꯅ ꯑꯗꯨꯝ ꯆꯥꯊꯣꯛꯈ꯭ꯔꯦ. ꯍꯥꯎꯔꯦ ꯑꯗꯨꯝ ꯃꯣꯔꯣꯛ ꯃꯦꯠꯄꯗꯨꯒ ꯑꯗꯨꯝ. ꯔꯦꯗꯤꯑꯣꯁꯦ ꯃꯨꯊꯠꯂꯒꯦꯕꯣ?
ꯊꯥꯎꯁꯨ ꯀꯩꯁꯨ ꯂꯣꯏꯈ꯭ꯔꯗꯕ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯄꯩ ꯗꯨꯀꯥꯟꯗ ꯊꯣꯛꯈꯤꯒꯦ ꯑꯩꯈꯣꯏ ꯃꯥꯗꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯕꯤꯗ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯗꯣ ꯆꯥꯛ ꯃꯥ ꯑꯝꯇ ꯄꯤꯖꯕ ꯑꯝꯇ ꯊꯥꯖꯟꯕꯤꯔꯛꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯗꯨꯀꯥꯟꯗ ꯂꯩꯔꯣꯒꯦ ꯑꯗꯨꯅ ꯗꯨꯀꯥꯟ ꯌꯧꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯑꯁ ꯅꯣꯡꯁꯤꯁꯨ ꯑꯃꯨꯛ ꯆꯨꯁꯜꯂꯦꯅ ꯇꯧꯔꯤꯁꯦ ꯗꯨꯀꯥꯟꯗꯕꯨꯗꯤ ꯊꯣꯛꯂꯛꯑꯦꯕꯀꯣ ꯏꯃꯥ ꯆꯠꯂꯣ ꯅꯪ ꯆꯪꯉꯣ ꯑꯩ ꯂꯩꯍꯧꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ꯭ꯔꯣꯗ ꯑꯩꯁꯦ ꯗꯨꯀꯥꯟꯗꯒꯤ ꯆꯪꯉꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯂꯩꯍꯧꯔꯦ ꯑꯗꯣ ꯑꯩꯁꯦ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯋꯥꯔꯦꯕ ꯉꯁꯥꯏꯗꯩ ꯗꯨꯀꯥꯟ ꯁꯨꯝ ꯂꯩꯕꯒꯤ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕꯀꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯑꯩꯁꯦ ꯉꯁꯥꯏꯗꯩ ꯁꯨꯝ ꯄꯣꯊꯥꯔ ꯂꯩꯔꯨꯕꯅꯦꯕꯀꯣ ꯑꯗꯣ ꯗꯨꯀꯥꯟꯗ ꯑꯝꯇ ꯊꯨꯈꯤꯒꯦ ꯑꯩꯈꯣꯏ ꯃꯥ ꯂꯩꯔꯝꯃꯅꯦꯕ ꯗꯨꯀꯥꯟꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯅ ꯆꯪꯍꯜꯂꯛꯑꯅꯤ ꯌꯨꯝꯗ ꯑꯗꯣ ꯑꯩ ꯑꯣꯏꯅ ꯗꯨꯀꯥꯟꯗ ꯂꯩꯔꯨꯒꯦ ꯐꯤ ꯑꯃꯨꯛ ꯀꯛꯑꯕ ꯆꯥ ꯑꯗ ꯑꯩꯁꯦ ꯗꯨꯀꯥꯟ ꯊꯣꯛꯂꯛꯏꯕꯀꯣ ꯂꯝꯕꯤꯗꯅꯦꯕ ꯂꯩꯁꯦ ꯗꯨꯀꯥꯟꯒꯤ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯂꯝꯕꯤꯗ ꯗꯨꯀꯥꯟꯗ ꯌꯧꯕꯗꯤ ꯌꯧꯔꯛꯑꯦ ꯑꯩꯈꯣꯏ ꯃꯥꯁꯤ ꯂꯩꯔꯦ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯐꯝꯕꯤꯔꯒꯦ ꯐꯝꯕꯤꯒꯤꯗꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯗ ꯌꯨꯕꯤ ꯉꯧꯈꯤꯗꯣꯏꯔꯣ ꯉꯧꯗꯗꯤ ꯁꯣꯏꯔꯕꯣ ꯑꯣ ꯐꯨꯖꯟꯒꯦ ꯇꯧꯅꯤ ꯂꯩꯕꯤꯔꯒꯦ ꯑꯗ ꯑꯩ ꯗꯨꯀꯥꯟꯗ ꯑꯩ ꯂꯩꯍꯧꯔꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯌꯨꯕꯤ ꯉꯧꯅꯤ ꯑꯗꯨ ꯌꯨꯕꯤ ꯁꯣꯏꯍꯧꯔꯤꯗꯣ ꯑꯗꯨꯅ ꯑꯗꯨꯗꯣ ꯑꯩꯈꯣই ꯃꯥꯅ ꯉꯧꯕ ꯆꯪꯈ꯭ꯔꯅꯤ ꯑꯩꯅ ꯗꯨꯀꯥꯟ ꯂꯩꯍꯧꯔꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯗꯥꯏꯐꯥꯎ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥ ꯆꯥꯛ ꯊꯣꯡꯕ ꯀꯩꯀꯩ ꯆꯪꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯣꯔꯦꯟ ꯑꯗꯨꯗ ꯍꯣꯔꯦꯟ ꯌꯨꯝꯗ ꯆꯪꯉꯝꯗꯥꯏꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯤ ꯊꯣꯡꯁꯦ ꯂꯣꯟꯁꯤꯟꯅꯕ ꯑꯝꯇ ꯇꯧꯔꯝꯈꯤꯒꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯆꯥꯛ ꯂꯣꯏꯔꯦꯅ ꯍꯥꯏꯔꯛꯑꯦꯕ ꯏꯃꯨꯡꯗꯒꯤ ꯑꯗꯨꯅ ꯑꯩ ꯑꯝꯇ ꯆꯪꯈꯤꯒꯦ ꯑꯝꯇ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯒ ꯑꯩ ꯊꯣꯡꯁꯦ ꯂꯣꯜꯂꯝꯗ꯭ꯔꯦꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯕꯣ ꯕꯣꯅ ꯀꯩ ꯁꯤꯕꯣ ꯀꯩ ꯁꯤꯕꯣ ꯃꯌꯥꯟ ꯇꯨꯌꯥꯟ ꯃꯥꯜꯂꯦ ꯀꯩ ꯏꯟꯖꯥꯡꯅꯣ ꯃꯁꯤꯕꯣ ꯍꯥ ꯑꯩꯒꯤ ꯑꯃ ꯅꯪꯒꯤ ꯑꯃꯅꯦꯗꯣ ꯌꯥꯔꯦ ꯍꯣꯏ ꯈꯪꯉꯦ ꯑꯩꯁꯨ ꯈꯪꯉꯦ ꯉꯁꯥꯏ ꯀꯩꯅꯣ ꯌꯦꯟ ꯊꯣꯡꯕ ꯈꯤꯇꯪ ꯂꯩꯔꯛꯄꯅꯤꯗꯣ ꯑꯣꯀꯦ ꯔꯣꯜ ꯈꯤꯇꯪ ꯑꯃꯃꯝ ꯌꯥꯔꯦ ꯌꯥꯝ ꯇꯧꯔꯣꯅꯨ ꯆꯞ ꯃꯥꯟꯅꯕꯅꯦ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ ꯈꯣꯏꯕꯥ ꯄꯤꯖꯈ꯭ꯔꯕꯣ ꯆꯥꯔꯤꯕꯣ ꯈꯣꯏꯕꯥꯁꯨ ꯆꯥ ꯂꯩꯔꯝꯃꯤ ꯍꯥꯎꯕ꯭ꯔꯕ ꯍꯥ ꯆꯥꯔꯣ ꯑꯗꯨꯗꯤ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦꯕꯀꯣ ꯆꯥꯛ ꯑꯝꯇ ꯆꯥꯊꯣꯛꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ ꯑꯗꯣ ꯐꯣꯟꯁꯦ ꯆꯥꯔꯖ ꯇꯧꯈꯤꯒꯦꯕꯀꯣ ꯐꯣꯟ ꯆꯥꯔꯖ ꯌꯥꯝ ꯌꯥꯎꯗ꯭ꯔꯦꯕ ꯑꯩ ꯉꯁꯥꯏ ꯗꯨꯀꯥꯟ ꯂꯩꯕꯗꯣ ꯆꯥꯔꯖꯇꯣ ꯌꯥꯝ ꯇꯧꯕ ꯅꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯆꯥꯛ ꯑꯝꯇ ꯆꯥꯈꯤꯒꯦ ꯑꯗꯨꯒ ꯐꯣꯟ ꯆꯥꯔꯖꯇꯣ ꯉꯥꯛꯇꯪ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯣ ꯑꯩꯁꯦ ꯆꯥꯛ ꯆꯥꯕꯗꯤ ꯂꯣꯏꯔꯦꯕꯀꯣ ꯍꯤꯟꯖꯥꯡꯗꯣ ꯑꯗꯨꯝ ꯍꯥꯎꯔꯦ ꯀꯣꯂꯝꯅꯤ ꯀꯩꯅꯣ ꯀꯥꯡꯒꯧ ꯉꯧꯕ ꯑꯃꯒ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯑꯣꯀꯦ ꯔꯣꯜ ꯍꯥꯏꯇꯥꯔꯦꯅꯦ ꯌꯦꯟ ꯊꯣꯡꯕ ꯃꯌꯣꯝ 2 ꯂꯩꯔꯛꯑꯦꯕꯀꯣ ꯉꯁꯥꯏ ꯄꯣꯠ ꯂꯧ ꯆꯠꯄꯗ ꯅꯨꯡꯊꯤꯟꯒꯤ ꯄꯣꯠ ꯂꯧ ꯆꯠꯄꯩꯗ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯆꯥꯁꯟꯈ꯭ꯔꯦ ꯐꯅꯌꯥꯝꯅ ꯑꯗꯣ ꯗꯨꯀꯥꯟꯗ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯗꯨ ꯑꯝꯇ ꯊꯣꯛꯎꯒꯦ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯚꯤꯌꯔ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯄꯤꯁꯟꯕꯤꯔꯝꯃꯣꯀꯣ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅ ꯐꯅ ꯂꯩꯃꯤꯟꯅꯁꯦ ꯌꯨꯝꯗꯩ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯄ ꯃꯌꯥꯝ ꯃꯥꯛꯁ ꯑꯣꯏꯅ ꯎꯞꯁꯤꯀꯣ ꯃꯥꯛꯁ ꯎꯞꯄꯁꯤꯅ ꯌꯥꯝ ꯉꯥꯛꯊꯣꯛꯑꯦꯕ ꯌꯥꯝ ꯄ꯭ꯔꯣꯇꯦꯛ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ